Thoubal District ki tongan mapham da thengnariba Ichao asina maram oiraga chawna amang ata thohale. District asegi manung chana leiba ikopat kharung pat amade lausi pat ke imai wangkhalakpana maram oiraga khangabok tekcham tentha amade laisang them khong manung yauna tongan mapham sing da leiba ngayok fam lawfam amade yum kaya ising thunjin khrei. Mi lainariba yum kaya ising thunjin kibadage District Administration Thoubal na District asegi tongan mapham marida flood relief camp Hangdokkhre. Flood relief camp sing aduda ngasi ayuk Thoubal District ki Dist ahantem subasna luchingba team amana chatun yengsin ke yengsin khongchat aduda tongan ba local club sing ge mihut singju saruk yakhe yengsin khongchat aduga mari lainana Thoubal District ki Dist ahantem subasna hai haukiba numit kharani asida nongka hena chukiba asina maram oiraga district asigi tongan ba pat sing dage ising maukhalakchuna mapham kaya da ising thumkhibane Ichao asina maram oiraga ngayok farm amade lawfam kaya mangthakle District Agriculture Office amasung Fishery Office dagi data collection tawraba matung pifam thokpa compensation pinaba District Administration na honore Ichao asina maram oiraga yumda leiba yadaba imung singidamak tekcham khangabok sangai yumfam amade leisang them khong manungda flood relief camp mari District Administration na hangdokle Ichao ase hanthabagi mami tadabana ahenba flood relief camp sing hangdoknaba thorang tawre District asegi iram nala amade ithai lakhong sing funjin khiduna ising senfam directabadagi Ichao ase mayoknabane makha chana khudong chadaba sing ase thengnadana bamiyam amade lekai gi club singna iram nala luna nana thamnab khonase District Administration na paikalakpa thabak thauram singdaso miyamna mateng pangbiu haina mangna makha chana phongdokhe District Administration side tagi magi essential oiba dakar taba polam sing ekoi club singi organizer singa tanaraga ekoi kan honari makha tana so pai District Administration side tagi hona khigani haina amjage loina na aina prajada appeal tawning basi ekoi gi ising chawrai basi ekoi gi ising gi maril natural flow leijari ba drain kari kra se koi ne lam khopchan ba mathak ta sajan ba khopchan ba yamna apan ba pibadagi ising chumthabada su ekoi gi yamna chawba maram ama oiri apan ba pibagi aduna masi isana khangna masung laikai da leibiriba club organization sing amasung ai elected representatives da joina appeal tawjaning base yaraga di laikai da leiriba iram nala sing si lu na na sengna amasung phajana thamna bhonna bada district administration na paikhalakpa thabak singda mateng pangbiu henna matung dana sugumba ekoi gi laibak tiba ising chawbagi thodoksi natural kenone ekoi thingba budi ngamde adu yariba makai ekoi na madu save tawba ngamna bhonna bada ekoi mayam amaga samnaraga satminasi haina appeal tawjari amoi Panbai yabadi Ichao asina maram oiraga Tekcham Girls Upper Primary School da hangba flood relief camp ta imung marifutara rom changjafam longdun leire yumda yokpa sasan kaya amasu laikai asige community hall sing da thamle amaromda sangai yumfam relief camp ta imung nipan khangabok lamnong bazar relief camp ta imung kunthraga mathoi amade leisang them khong manung community hall relief camp ta imung kunthra romna changjafam longdun leire flood relief camp sing asida changjafam longduna leiriba migi masing ase hengatlakpa yabagi oithokpa leiri haina khunja amana phongdorakle koi kai khonajaba district administration thoban gi maikei respected sir DC SDO ma'am amsung SDC sir masamak yauna pham sida lakpiraga longbi singi sigmham kaya lokon kaya sing thumjiliba sing asi lakpiduna yingsimbiba schematic district administration dagi lakpiriba sir DC amade SDO ma'am masung sir SDC bu koi lomi singi maikei dagi masung club ki maikei dagi angkhai leitana koi thalo phungdok chari tongan ba department gi side gi tawpa yaba lomi singda bating pangba yaba pangbirakani haibagi thajabadu koi dajing club amadi khangabuk tagi club namak sinjara kanda kai khonajaba sar bu koi thalo phungdok chari